Loyalam E-PAO tabiri bakutimapu Hitram Susmitana Numitangi Pau Pizari Ahamida Patu headline. Imphal West ki Salamda Nongna Saba Diet Center amasung Ima Kaital Minister na Fagatkhre. Manipur violence case singi tuna loishinanaba special court lingnanaba SC na Fagatkhre. Nominee ki khongchata CM Konrad Sangma Imphal da thunore NPP na kadai phabu mateng pangba yabage haridu yengshingani haina Konrad na phongdorakli pau sandona pijari. Imphal West ki Salamda Nongna Saba Diet Center amasung Ima Kaital Chief Minister na Fagatkhre. Apunba Kendra Tarahumdoi Laiduna Lamdam Asigi Khwaidigi Chauba District ama Oriba Imphal West District ki amatangairaba District Institute of Education and Training Diet Building amadi Ima Kaital ama Chief Minister Yumnam Khemchana Lamsang Kendrigi Manung Chenba Salam Mamang Lekai de Sangaduna Miyamda Kusinakhrei. Chief Minister Yumnam Khemchan Lamsang Assembly Constituency gi MLA Sorokhabam Razen amadi Kendra Asigi Chairperson Kayana Chief Guest President amadi Guest of Honor oina Saruk Yaduna Pangthokiba Thoramaduda Chief Minister Yumnam Khemchana hai Planning Department gi tengbanga lonena lupa crore ahum hena changna saraba Ima Kaital asina mafam asigi summit londa Chaona mateng pangba ngamlagani lonena samagra teacher education gi makhada ngasi sangariba diet building amadi atai shengwa sagaliba chawha thorangi thabak mayam asina kendra asi atopa top saktam ama purapang ngamlagani haiba wafam sing Chief Minister na phongdokhi amaromda lamsang kendrigi MLA Sorok Khaibam Razen haikibada samas ama chawkhatpada yanglen saru oriba education asi mapangal kangkhanba mathautai district asigi ama tangairaba diet center asi mamangi matanda DM campus ta attached taduna leramlaba adu kendra asigi miyamna pukchel chawna lam kathokpirakpaga lonena ngasigi building asi saba ngamkhibani Loinana Center asigi oiba mahairoi shingna leinana ba hostel amasung salamaning lekai da sagat paloshilak atuba matamda miyamda khusinaragani haiki Thambau mihata Chenaba singasi phawa phaba ngamdabagi mayokta Imphal report lambi ban haukhre Haukiba July kungi nongyai matung pung ani khra helakpada Imphal East Eril Bung Police Station gi manung chanba Kairao Wangkhem mamang lekai digi ngangkham thambau chahi yangkhaini thoibu mayumaktada sakhangdaba miui anina thong kaukhaiduna changlalaga nongmaina kaptuna hatkhiba aduga mahaki loinabi kaina hanbibuna thangna yalamkhiba thodok aduda Chenaba sing asi phawba phaba ngamdabagi mayokta JSC Imphal report lambida pung 112 gi bangi khungjang changsimba haukhre JSC na changsin khiba bangi khungjang asina maram oiraga lambi asigi mafam kayada uwa phajenba amasung tire mai thaduna achalwong sing thingki ban asina maram oiraga yaripok amasung androdagi Imphal tamna haigalakhiba miyam amata chathok chasen toba yakhidre adubu ban asigi manungda hingsa gi thodok sing thopagi pauti leitre khongjang asiga mari lenena JSC gi maikadigi phongdor khibada thambau mihar asiga mari lenena hoje rims ta choktuna laikanariba mahaki loina bina hairapigi matung ina Erilbung Police Station na miyoi ama fagat pangam khre adubu miyoi asigi matakta mpung phaba investigation chathaduna thodok asida Chenariba sing makhatana fanaba honaba amasung mihar asibu chathabada sizinaba khulai sing hoji phaba recover toba ngamdribasi achau asangi khut yawbadagi oigani thawong asi pende maramadana lengaki maiketegi thodok asida Chenariba sing phaduna matik chaba cherak pidriba phaba miyamgi khongjang handopa leiroi hena akanba khongjang changsinkhigani haina su phongdokhi Manipur da tholiba irang asina panchayat na konba mafam sing amadi ching amasung tam anigi khungangi lambi thong shembagi thabak thoramda thintha le hairi Manipur lenga ki Rural Development and Panchayati Raj RDNPR Department gi makhada Panchayat Rasna konba ching tam anigi khungangi lambi thong shembagi thabak thoram thintha le irang thopthrangegi work order piduna thabak shuba hanjaluraba kanglop masal ungkhanaba thorak liba asina maram oiduna chatok sasen yadabagi thabak shujiluraba thabak sing lepa thabak hobangamdaba sanction project kaya amasu leire hari hariba wafam asingasi Manipur lenga ki E-PAO gi loshang ama oiriba Directorate of Information and Public Relations DIPR na sinduna kaisampata leiba Directorate asigi auditorium da pangtokpa RDNPR department gi oiba mid the press ki thoramda phongdokibani wafam singi matung ina khangba ngamkhibani mid the press aduda RDNPR department gi director KSH Mananda Joint Director Lanjoy Thodam Rural Engineering Department RID gi Chief Engineer KH Tomba MS RLM gi State Mission Manager ki Kavita amadi
Skills ki Chief Operating Officer KH Bobina chingba saru yakhi. Lamdam asigi print amasung electronic media ki kuthangda miyamda department asina ngasi phawbada paikhaliba thabak thoram sing amadi thengnariba khudongchadaba kayagi matangda wafam sing phongdokhi. Manipur violence case singi thuna loishinaba special court lingnanaba asina khangankhrai. Manipur da komsing lisingani kulhumdoi diki haurakhiba violence kamari lenena laukhatkiba criminal case sing numit khudingi chathaduna athubada achumba wail phanghanaba special court ama lingadabani haina ngasi Supreme Court na phongdokkhrai. Lenena tongan ba case sing thigatleba investigating agency singna thuna yangna thijinbagi thabak pakhakadabani. Central Bureau of Investigation CBI amasung Special Investigation Team SIT na criminal singa mari lenaba charge sing victim oiraba imung manungi miyu singda chayola manung da fangan nabasu khangankhrai. Chief Justice Surkan amasung Justice Joymalia Bagji amasung V Mohanagi bench na Manipur violence kamari lenena ngasi chathakiba hearing da wafam adu khangankibani. Court na pikiba observation amagi matung ina CBI amasung SIT na tongan ba case singamari lenena court talok langkhatba charge singi copy singadu imung manungi miyu singda fangangadabani. Victim singidamak legal and counsel gi khudong chabasu imung manungna fangangadabani. Guwahati High Court amasung Manipur High Court ki Chief Justice singda victim singna makhagi wakat pikhatpa yahangadabani loinena charge sheet pibinaba Haibagalunena Madu Fangangadabani. Bench Aduna Manipur Langaki Maikeda Lebleba Additional Solicitor General Aswarya Vati the High. SIT amasung CBI na tigaliba tongan ba case singi chapchaba warol amasung charge sheet na chingba sing pikhalakadabani. Adugumba case kaya panthadna leribage habadu khanglakadabani. Manipur hingsa ga mari lenena lakholiba case sing adu thuna yangna lushinabagi special court linkhatpagi tangai fadaba leire maduna achumba wail phanghanbada hena khudong chahangani. Manipur High Court na miyoi kunthra mangkibaga mari lenena paikhaliba case adu ningthina examination tongnana basu khanganki. CBI SIT amasung Supreme Court na kiba Maharashtra gi hanigi Director General of Police Dattatray Personnel Kiraga Luchingba Military Community Singasu Tigaliba dugi status report pikhalana basu khanganki. Kumsing lisangani kolumdagi me ahumda chingi district singda chathakiba Tribal Solidarity March dagi haurakhiba Manipur violence asina miyoi chaniga humpu henbagi punsi manghankhrai. Miyoi chakayana asokapan nangkibani aduga miyoi listing humpu henmana lanjanaduna lairibani hairi. Nominini ki khongchata CM Conrad Sangma Imphal da thunglore MPP na kadai phawba mateng pangba yabage habdu yengsingani haina Conrad na phongdokhrei. Nominini ki khongchata MPP gi president su oiriba Meghalaya gi Chief Minister Conrad Sangma ngasi Imphal da thunglore. National President asina Imphal Airport da thunglaba matamda party asigi Manipur State Unit ki president na luchingduna okhi. MPP gi National President asina Imphal Airport da thunglakiba aduda permission na hangba tongan bawa hangsingi pakhunda piraduna haikebada NPP na state asida mahosagi phibam hanjal hanbada kadai phawba mateng pangba yabage habadu khangnaba namit nini ki khongchata mahak Manipur da lakhibani. Mahaki Imphal ki khongchata sigi manungda party ki leaders sing MLA sing amasung frontal organization singa wari shanagani loinana Manipur da party asigi pandamsu miyamda mayek sengna khangangani haiki. Hauzik laibak ki wathok hariba NEET ki question paper leak oriba asigi matangda NPP gi national president asina makatana haikibada wathok asigi matangda mari lainaba singna ningthina investigation chatharaba matungda chapchaba action lakhakadabani. Wathok asigi chapchaba ama khangdringida miyamna achum aran gi warep loroidabani. Government amasung protest toriba mahairu shingi matangda su ningthina wari shanaba changi. Wari sanaba haibasina santi oina amasung wahantok laina warushin ama lakani habigi thazaba lai. Wathok asiga mari lainana Union Education Minister Dharmendra Pradhan resign tawgadabani haina demand toriba asigi matangdadi wathok asiga mari lainana hauzik chathariba investigation asina chapchaba ama khangnagani. Evidence yauduna thabak tawba yaroi haina phangdokhi. Union Education Minister from Thadokadabani haiba demanda chara helakiba climate activist Sonam Wangchukki khongjang handokhrei. NEET exam ki question paper leak oibaga mari lenana Union Education Minister from Thadokadabani haiba demanda chara helakiba climate activist Sonam Wangchukki khongjang handokhrei. Sonam Wangchuk na changsilakiba matam kaktaba chara henbagi khongjang adu haukiba nongai matungda Union Minister JP Nadda amasung Jitendra Singh anigi mamangda Gurugram ta leiba
Mondata Hospital da handokibani Sonang Wangchukna changsiliba chara henbagi khongjang adu handoknaba Union Minister anina lengana paikakadaba thabak thoram singi matangda aiba chero ena piduna khanganki maduda yawba maru oiba wafam singdi Department of Personnel and Training gi makhada anaba bill ama hawdolagani bill asi tongan ba exam singi question paper leak oiraktanabagi thorang hena pangal lehenabagi pandamda shembani hairiba bill asi hauzik chathariba parliament mifam asigi mathang cheyolda putokani haina Sonang Wangchukta Union Minister anina thazaba pikhi loinana Cockroach Janata Party CJP gi delegation ama ngasi wari sananaba lengana kauragani hainasu Sonang Wangchukna khanganki center gi maiketagi pirakhiba thazaba sing aduda yumpham oiraga Sonang Wangchukna changsilakiba matam kaktaba chara henbagi khongjang adu numit kuntaruk ni gi shuba numitta loshinki nakal amuramda ngarang numidang athengmada Prime Minister Narendra Modi na thagalapa video amada mahana hai question paper leak oibagi mayokta akanba provisions sing yawa bill ama lengana putholagani masida fast track court lingba yauna maraleba miyusing ahakbajerak pibagi wafam yauri hairiba proposal asi ngasi union cabinet ki mifamda putholaba matung mathangi cheolda parliament ta pass tawnana bohonagani haina Prime Minister na phondokhi Meiteisingi Mathakta Landabada Chaona Chenaba UKNA gi Finance Secretary S. Palal NIA gi timna fare Masamak Pastor Oibatanatana Nankuki Su Group UKNA gi Finance Secretary S. Palal Kuki Allies Lal Boy Shingshan ngarang Assam Rifles amasung NIA gi team amana Chuchampur District ki manung chenba Molom area dagi fare hairi pau asina makatana haribana faraba UKNA gi Finance Secretary Lal Boy Shingshan asi hauki bachahi lesingani kolomdagi me ahumdagi thorokiba Kuki amasung Meitei ani gi kanglukki irang asida Meiteisingi Mathakta Landabada Chaona Chenaba natana miyamdagi nam haduna sel khaibagi thoduk kaya da chenai Lal Boy Shingshan asi Molom area da leba mahaki mayumda leire haibagi akhanaba pau ama phangbadagi ngarang Assam Rifles amasung NIA gi team amana red tawduna Fagatkhre amaromda tongan ba case kaya da Chenabadagi CBI gi wanted proclaim offender oina lauthokraba miyu amasung ngarang Manipur police na fagat pangamkhre Manipur police ki account da thagalakiba warolama da haribana farba miyu yadigi mamingna TH Kauni kowi CBI partner unit na proclaim offender wanted ama oina lauthokraba misakni miyu asi central agency singna harapagi matung ina Manipur police na farba matung CBI gi anti corruption branch imphal khusina khre police ki pauna haribana Kauni asi sasinaba amasung sebjin sajenba legal document kaya siznabagi maralda IPC ki tongan ba section kaya gi makhada charge sheet file tawkhraba misakni loinana special judicial magistrate CBI partner non valuable warrant issue tawkhraba misak amani hari atopa amana Bisnupur district ki Morangda leba oil pump amada chayasi gi angan basarukta bom langsindana pokhayan kibagi tawdota chenabani chingnabani haiba lalawba amasu fare mamina mayam lambam tomba chahi kutramapan kawi farba miyu asi Chuchampur district ki Vizang khunodagi hozina phobala relief camp ta lebani ngarang tera urak checkpoint ki fakhibani haidi Ziribang Khongsang passenger train service ngasidagi hokhrei Manipur gi oina lekha gi sarukta chathok chasin tawbagi miyamda khudongchaba pibagi saruk ama oina ngasidagi hona Jiribam Khongsang passenger train service hokhrei ngasi nungthil pung ama taba matamda Jiribamdagi passenger puba train gari asi Manipur gi Tamenglong district ki manung chanalariba Khongsang railway station tamna lamthakhi Dabadara mathoi yawba passenger train asida passenger kaya amasu tongkhi loinana ngak sembagi hirong gamari lenna CRPF Manipur Police Railway Protection Force RPF amadi Assam Rifles singsu yawkhi Jiribang Khongsang phawgi train service asi cheyol khudingi irai numit khakta da legani haina Senior Division Security Commissioner Railway Protection Force Lamdingi Cherol amana haidi Panbayabadi lisingani kolomdagi June Marida haribas Jiribam Khongsang train service asi lepkibani Service asi lepkibagi marimni Manipur da tholiba chahi ahum makhai fazing gadoriba irang asina maram oigibadini loinana lisingani kunithogi March 13 dagi hona Agartala dagi Khongsang railway station phawa passenger puba train service asi hodokibani masigi matungda Manipur gi law and order gi phibam phatabadagi leptuna lakibani hairi arubada maruiba pau amukana pizari Imphal West ki Salamda nongna saba diet center amasung ima kaithal minister na Fagatkhre Manipur violence case singi tuna loishinanaba special court lingnanaba SC na Fagatkhre
नुमित निनी की खोंगचत्ता CM Konrad Sangma Imphal da thongnore NPP na kadai phaw mateng pangba yabage habdu yengshingani haina Konrad na phondorakli matang asida loyalam E-PAO na namitangi pau bibel lezare tabiri bakhuti mapu amuka hina kurumjani